ngasi phong ki batuan tuan ma manipuri si phong sing digi maru bi pausung khongo saraga manipur top channel gi meke digi thamjagi du ahan boina ngasi phong ki ba se phong digi editorial kalam dagi lakho sarakanda mayamna content ang katang thamjage no content asi gi maming sina Ibobi da lai Changba mayam loi phokta minasi sahi taraga manga thangna minister oiramba okram Ibobi gi mathakta makpu kochinduna lamsilaga yauhanba kesingi masing fazana yamkhalakle kesing asida state police na register tawdunu lokhatpa yauri laibak sigi independent body singni hariba Central Bureau of Investigation CBI amasum Directorate of Enforcement ED na lokhatpa kesing yauri haujuk phawbigi oina ED na lokhalakpa case na tuan ba thawdok ani gi matangda lokhatpa case ani sure ED gi ahanba case na Imphal la leriba Directorate asigi Sub-zonal office asi hangdok tringaida adungai okram Ibobi na minister oiringaida Manipur Development Society MDS ki chairman oiki matamduda Loktak Pata water sports ki infrastructure sing semgatnabagi damak thadarakpa yamlaba senfam sing digi somlak ama lana sizina ki haibiki matangdani case asi BJP na lusinglakliba laingak si Mars taraga mga English ngani taraga tareta wasak laubuga panthadana September English ngani taraga tareta ahanba oina Imphal Police Station regular FIR case oina register tawduna lakhatpani police na case sigi investigation sathaba horakpadigi Manipur lengakna CBI da khusina khibani ahanba khut marakpa case asidi House Congress Legislature Party CLP ki leader oiriba o Ibobi khaktada charge torakpanate MDS ki chairman oina thau puramba chief secretary oiramba miyoi ahum yauri MDS ki managing director oiramba account officer oiramana singba yauri adubo case CBI da khusinaduna agency asinasu na honana case ama lakhotki police amasum CBI na lakhatpa case asima sitting criminal conspiracy amasum prevention of corruption act ki tuan section singi provision makhara lakhatpani adubo MDS ki matang sida police CBI na casing lakholakpagi matakta enforcement directorate nasu case amuk lakholi housing na MLA odiba hanagi minister sigi matakta lakholakdiba casing si marol ni Mahabharat ki landa ten amakha kaplaga sama thuan bugumani masina suloidri Imphal da ED gi zonal office ama hek hangdorakpaga Loktak Development Authority LDA na Loktak Party gi phumdi sengkibada kaitharkiba senpham sing haidat ki haibigi matangnasu pumnau noba case mamuk lakholakpani case ama lakholakpagi haunaba accused ni haiduna charge tarokliba makpu directorate asigi office laknana ba khanglakpani masidagi hanagi MDS ki matangna police CBI amasum ED na lokatpa case singdagi high court ki anticipatory bail pibina pa haijarakibani o Ibobi gi player adu October 18 English ngani 18 da High Court of Manipur gi Chief Justice ki bench na lokhatuna khanaki ED dagi report pikhalakna ba khanganki aduga petitioner o Ibobi buna ma ki mathakta case asigi mathangi numit October 19 phawba Namphu hapu gi thabak singda phaba punbagi thabak na singba amata tawbi yaroi haiduna khanganki masina law court ki oba wafamni adubu o Ibobi gi mathakta law enforcing agency ahumna yomsinduna Namphu da fanaba Long-uup Talakliba sibudi maram leiduna lakholakpa thabak sing oiramba budi yai adubu tawthurakliba kaida sidi political rival oibigi mathakta election maya nakshilakpagi thawu mali laingak paidabo o Ibobi da lai Changba atamnana thorakpa mali adubu law enforcing agency asigi integrity amadi sincerity na kamdauba leba wathok oikiba pravista namgi misigi matangda thijinkiba CBI na closure report ta accident ni hairakpadu Ghaziabad ki special court amana mawalaudabadagi amuk hana investigation chathanaba order piki aduna agency sing asina
discharge taurakliba makhoigi mathauksingsi makhoida sinnariba duty singdu kanglon chumna fulfill taholeklibra haibadusu nainafam thoi hainingi haiba ngasigi editorial column sini miyamna thamjaribisi miyamgi mochu sungsu suduna comment box thambiramo haina thamjari duga makhasa tharak poina masum rusilak poina maruibi i pauksing kharaga miyamna thamjagi miyam loifuk taminasi loisilak poina mapalamgi paoina miyamna thamjage lana hanadigi soanduna leiraba Tigray region the government force na anirak suba air strike satakre Ethiopia manung da thokliba civil war na maram moiraga hanadagi hauna phibam yamna sokna leiriba Tigray region da ngasi government force na anirak suba oina air strike satakre haina government ki wangangloi selamawit kesana phungdorakli hiramasigi mari leinana maana makhata na phungdokhibada Tigray region gi nongchup thangba saruk singda hojiksu Tigray People's Liberation Front na mapung fan operate tawduna leiri government forcing na ethnic rebel group asibu region asidagi mapung fan takthokina bo honari akakna ba paw ma phanglaba matung rebel group asigi maruiba base amada target tawraga air strike adu satakhibani attack aduna maram oiraga region aduda leiriba miyoi singa paw faunana ba honabada haujimaki oina di khudong sadaba kya mayoknari telephone signal sing phangdabana maram oiraga attack aduda miyoi kya sikhibagi amadi kayana sokhrabagi haibigi matangna su sapsaba paw phangma ngamdri hari amaramda Tigray People's Liberation Front ki wangangloi Getasi Redana phongdokhibada Tigray region da government forcing na attack sa tharakibagi paw ma khangbaliti masi government ki anauba agenda ama oiramgani lebasi ki prime minister Abiy Ahmed na Tigray People's Liberation Front pu namthana bo khonaribadu ngamloi haiba khangbadagi sai sigi November thadagi horaga Tigray region da hana deploy toramba lanmising laukthokrabani June thadagi horaga TPLF na lebasi gi awang ithang thang basaruk ta leidiba mafam ayamba mapung fana control tobu ngamkraba matung mafam aduda deploy toroma military sing lakthokibani aduminama hawkibani ningthokaba numita government force na Tigray gi konung mekel da target tawduna air strike sa tharakibagi thawdokti thokhi thawdo aduda sai nauriba angang ahum sikhibaga loinana kiyamana sonkibani hainasu pawsina report tawri Atop report karanamo Taiwan da magnitude 6.5 yoba akan ba yuwa hakre miyoi kya imungdagi senthok naraki report Taiwan gi awang nong pok thangma saruk tanga si magnitude 6.5 yoba akan ba yuwa ama harakpadagi imungda leramba miyoi kya mapanda pakhatpaga loinana senthораktuna saphagadaba mafam sing thiduna leinakhi haina local media report singna phungdorakli report sing asigi matungina akan ba yuwa aduna maram moiraga leba aduda hauzik phawbigi oina di misimina thonbigi paulitri adubo yum amadi building khara di yuwa aduna maram oiraga amang ata khara thonki ngasi island asida hakhiba yuwa asina handak sahigi oina khwaidigi kanba yuwa oidi hainasu pausna su report tawribini amaromdana ikang thokpadagi Mexico da miyoi kya tangdu laitana leibang ngamnadre city mayor Mexico gi pak sawgi saruk samagi manungda marfuga mangadi paktak nana ikang thokhibaga loinana pat amadi water reservoir kaya tapna kangsilakpadagi leiba aduda leiriba miyam mi paiba pokna khibaga loinana tangdu laitana leibang ngamnadre haina Mexico city gi mayor Claudia Sheinbaum phongdorakli haina supali amaramdana China na Taiwan air defense zone da drill pangthokre US da warning pi boina Seoul da Chinese carrier na Taiwan gi air defense zone manungda thaujilaktuna drill sing yamna toina pangthokli haina security forcing gi mekedigi phongdurokli haba pawmusu report tawri amasum losilak poina nongoi kapagi thaudok da miyoi tare siria masokle hari United States of Georgia da leiba Fort Valley State University ki campus manakta sakhangdaba miyoi ama laklaga mafam khangdana numai kaplambagi thaudokta miyoi ama sikhibaga loinana taret aso apan nanghankhre haba pawmus report tawri duga haujiko inati pawks matang asa lusinjarage amasum pathoksagi bla soikhib lankiba yawrs myam ngakpigani amasum matam gi maruibi i pawksing myam da update pijara kanisu channel sigi mekedi gi myam thamjari and thank you